ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯉꯥ ꯏꯉꯦꯜ ꯊꯥꯅꯤ, ꯂꯧ ꯂꯤꯡꯅꯕ ꯃꯇꯝꯅꯤ꯫ ꯃꯤ ꯑꯌꯥꯝꯕ ꯂꯧꯕꯨꯛꯇ ꯂꯩꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯧꯁꯤꯡ ꯁꯦꯝꯖꯤꯟꯅꯗꯨꯅ ꯆꯍꯤ ꯑꯃ ꯁꯨꯞꯅ ꯆꯥꯅꯕ ꯐꯧ ꯍꯨꯟꯅꯔꯤ꯫ ꯐꯖꯔꯕ, ꯄꯥꯛꯂꯕ, ꯏꯁꯪ ꯁꯪꯂꯕ ꯂꯧꯕꯨꯛꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥ ꯑꯃꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯀꯣꯏꯁꯥꯟ ꯁꯥꯟꯅꯔꯤ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯈꯣꯡꯂꯛꯄꯗ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯆꯤꯛꯄꯗꯨ ꯀꯥꯏꯍꯜꯂꯝꯃꯤ꯫ ꯊꯔꯣ ꯊꯝꯕꯥꯜ ꯉꯥꯛꯇ ꯍꯧꯕ ꯄꯥꯠ ꯑꯗꯨꯒꯤ ꯅꯥꯀꯟꯒꯤ ꯂꯧꯕꯨꯛꯇ ꯅꯨꯄꯤ ꯈꯔ ꯂꯧ ꯂꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯧ ꯂꯤꯡꯕꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯊꯥꯖꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯉꯁꯤꯗꯤ ꯂꯧ ꯂꯤꯡꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯋꯥꯅꯤ꯫ ꯅꯨꯡꯁꯥꯁꯨ ꯁꯥꯗꯦ, ꯅꯣꯡꯁꯨ ꯇꯥꯗꯦ, ꯅꯨꯡꯁꯤꯠꯅꯒ ꯃꯔꯣꯜ ꯑꯃ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄꯅꯦ, ꯑꯣꯟꯊꯣꯛꯅ ꯍꯪꯆꯤꯠ ꯂꯥꯡꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ"꯫ ꯃꯤꯌꯥꯏ ꯑꯣꯏꯔꯞ ꯇꯧꯔꯕꯤ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏꯒꯨꯝꯕꯗꯅ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯂꯧ ꯂꯤꯡꯕꯁꯤꯁꯨ ꯂꯣꯏꯔꯛꯀꯗꯧꯔꯦ, ꯈꯪꯍꯧꯗꯦꯗ ꯉꯁꯤꯗꯤ꯫ ꯑꯗꯨꯕꯨꯗꯤ ꯊꯕꯛ ꯀꯟꯕꯤ ꯊꯥꯁꯦ ꯌꯥꯎꯔꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ, ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯁꯨꯛ ꯊꯨꯅ ꯂꯣꯏꯒꯦ ꯇꯧꯔꯤꯕꯁꯤ꯫ ꯂꯧ ꯈꯨꯂꯪꯗ ꯊꯥꯖꯕ ꯌꯥꯎꯈ꯭ꯔꯕꯗꯤ ꯊꯨꯅ ꯊꯨꯅ ꯂꯣꯏ ꯍꯥꯏꯅꯔꯤꯕꯁꯦ ꯆꯨꯝꯂꯦꯗꯅ ꯁꯤꯗꯤ"꯫ ꯂꯧ ꯂꯤꯡꯕꯤ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ ꯊꯥꯖꯅ꯫ "ꯏꯅꯝꯃꯁꯤꯡꯁꯤꯗꯤ ꯄꯪꯍꯥꯏꯗ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕꯤꯔꯦ ꯑꯩꯉꯣꯟꯗ꯫ ꯑꯩꯗꯤ ꯀꯩꯁꯨ ꯍꯩꯖꯗꯦꯀꯣ, ꯑꯩꯗꯤ ꯏꯅꯝꯃꯍꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯌꯦꯡꯗꯨꯅ ꯃꯇꯧ ꯇꯝꯗꯨꯅ ꯇꯧꯖꯕꯅꯦ ꯑꯩꯗꯤ꯫ ꯏꯅꯝꯃ ꯃꯌꯥꯝꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯤꯔꯦ ꯑꯩꯉꯣꯟꯗ"꯫ "ꯏꯕꯦꯜꯂꯩꯅ, ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯅ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯤ ꯅꯪꯗꯪꯅ ꯇꯧꯏ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯅꯦ ꯏꯕꯦꯝꯃ꯫ ꯃꯆꯥ ꯃꯁꯨ ꯋꯥꯔꯛꯄꯗ ꯅꯆꯦ ꯊꯥꯖꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤꯅꯦ ꯊꯥꯖ ꯅꯪꯕꯣ꯫ ꯈꯨꯜꯁꯤꯗ ꯅꯪꯗꯧꯅ ꯍꯣꯠꯅꯕ ꯀꯟꯕ, ꯊꯕꯛ ꯁꯨꯅꯤꯡꯕ, ꯁꯦꯜ ꯇꯥꯟꯕ ꯀꯟꯕ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯋꯥꯅꯤ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ꯫ ꯅꯪ ꯂꯧꯕ ꯅꯨꯄꯥꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯅꯤꯗꯀꯣ"꯫ ꯑꯁꯨꯝꯅ ꯂꯧ ꯂꯤꯡꯕꯤ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯍꯧꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯧ ꯂꯤꯡꯕꯤꯁꯤꯡ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯈꯔꯗꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯈꯠꯅꯔꯛꯇꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯠꯅꯕ ꯍꯥꯏꯗꯅ ꯁꯦꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯅꯥꯀꯟꯒꯤ ꯄꯥꯠ ꯑꯗꯨꯗꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯥꯖ ꯄꯥꯠ ꯃꯄꯥꯟꯗ ꯑꯅꯛꯄꯗ ꯍꯧꯕ ꯊꯔꯣ ꯊꯝꯕꯥꯜ ꯑꯗꯨ ꯃꯅꯥ ꯑꯃꯠꯇ ꯇꯦꯛꯍꯟꯗꯅ ꯂꯥꯝꯗꯅ ꯍꯦꯛꯆꯔꯝꯃꯤ꯫ "ꯌꯥꯔꯗ꯭ꯔꯅꯦ ꯁꯤꯕꯣ, ꯐꯩꯅꯥꯝꯗꯤ ꯌꯥꯝꯃꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯕꯗ ꯁꯦꯜ ꯐꯩꯅꯥꯝꯗꯤ ꯐꯪꯒꯅꯤꯁꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯥꯖꯒ ꯃꯃꯥꯇꯣꯟ ꯃꯦꯝꯆꯥꯒ ꯃꯪꯒꯣꯜꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯀꯩꯅꯣ, ꯅꯨꯡꯊꯤꯜꯒꯤ ꯈꯨꯂꯪ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯇꯥꯔꯝꯗꯥꯏꯁꯤꯗ ꯍꯟꯖꯤꯜꯂꯛꯏꯁꯤꯅ ꯏꯕꯦꯝꯃ? ꯅꯠꯇꯦ, ꯑꯋꯥꯡꯂꯣꯝꯒꯤ ꯏꯆꯦ ꯏꯕꯦꯂꯩ ꯍꯣꯏꯗꯤ ꯉꯁꯥꯏꯅ ꯍꯜꯂꯛꯅꯈ꯭ꯔꯦ ꯋꯥꯅꯤ꯫ ꯅꯪꯅ ꯀꯗꯥꯏꯗꯃꯨꯛ ꯄꯟꯗꯨꯅ ꯂꯩꯔꯨꯒꯦ"꯫ "ꯏꯃꯥꯇꯣꯟ, ꯑꯩꯗꯣ ꯂꯧ ꯂꯤꯡꯕ ꯂꯣꯏꯔꯒ ꯄꯥꯠꯇ ꯊꯔꯣ ꯊꯝꯕꯥꯜꯁꯦ ꯑꯃꯨꯛ ꯍꯦꯛꯂꯨꯕꯅꯤ꯫ ꯌꯦꯡꯉꯨꯇꯣ, ꯁꯤꯗ ꯂꯩꯔꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯟꯅꯕ ꯍꯥꯏꯗꯅ ꯁꯤ ꯍꯦꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯃꯥꯇꯣꯟ"꯫ "ꯌꯦꯡꯉꯨꯍꯩ, ꯃꯅꯤꯡꯗ ꯀꯣꯜꯂꯨꯈꯥ ꯈꯔ ꯂꯩꯍꯧꯕꯅꯤ, ꯃꯗꯨ ꯑꯃꯨꯛꯇ ꯍꯥꯟꯅ ꯐꯦꯡꯉꯨꯁꯨ ꯆꯠꯂꯨ꯫ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯉꯁꯥꯏꯗꯒꯤ ꯇꯧꯐꯝ ꯈꯪꯗꯗꯅ ꯂꯩꯔꯝꯃꯤꯅꯤ꯫ ꯑꯩ ꯏꯆꯦ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝꯗꯅꯦ ꯉꯥꯏꯍꯥꯛꯇ ꯊꯣꯛꯎꯒꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯅꯤ, ꯅꯤꯟꯗꯨꯅ ꯂꯩꯔꯅꯨꯀꯣ ꯑꯃꯨꯛ꯫ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯆꯥꯛꯇꯨ ꯊꯣꯡꯒꯠꯂꯝꯃꯨ꯫ ꯑꯩ ꯆꯠꯂꯦ, ꯇꯧꯔꯣ"꯫ "ꯍꯣꯏ ꯏꯃꯥꯇꯣꯟ"꯫ ꯊꯥꯖ ꯉꯁꯥꯏ ꯃꯈꯩ ꯂꯧꯕꯨꯛꯇ ꯂꯧ ꯁꯨꯔꯨꯕꯒꯤ ꯃꯁꯥꯗꯨ ꯋꯥꯖꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯄꯒ ꯃꯃꯥꯇꯣꯟꯅ ꯑꯃꯨꯛ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯄꯤꯁꯤꯜꯂꯛꯇꯨꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯁꯪꯖꯔꯝꯗꯦ ꯊꯥꯖ꯫ ꯂꯩꯔꯝꯂꯤꯕ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡ ꯑꯗꯨ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯂꯣꯏꯔꯛꯄ ꯇꯥꯟꯖꯥꯗꯨꯗꯅꯤ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯕꯤꯗꯨ ꯏꯁꯩꯒ ꯉꯪꯂꯗꯅ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯃꯥ, ꯏꯃꯥꯎ, ꯌꯨꯝꯁꯤꯗ ꯂꯩꯅꯤꯁꯦ ꯈꯪꯗ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ꯫ ꯑꯃꯨꯛ ꯆꯠꯂꯝꯃꯅꯤꯕ ꯄꯣꯛꯐꯝꯗ꯫ ꯏꯆꯦ, ꯏꯃꯥꯗꯤ"꯫ "ꯏꯃꯥꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕꯅꯤ"꯫ "ꯏꯆꯦ, ꯑꯩꯈꯣꯏ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ? ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯊꯣꯡꯉꯣ ꯏꯆꯦ"꯫
ꯍꯣꯏ ꯍꯣꯏ ꯏꯆꯦ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯅꯪꯕꯨ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯏꯇꯥ ꯂꯤꯛꯂꯥ ꯍꯣꯏꯗ ꯁꯤꯡꯖꯨ ꯆꯥꯔꯨꯕꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯒ ꯃꯣꯏꯗ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯑꯒꯁꯨ ꯂꯩꯔꯛꯑꯕ ꯇꯨꯝꯃꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯏꯆꯦ ꯊꯣꯏꯕꯤ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯐꯥꯔꯕꯅꯤ ꯃꯤꯒꯤꯗ ꯑꯗꯨꯃꯥꯏꯅ ꯇꯨꯝ ꯈꯣꯠꯇꯅ ꯂꯩꯕꯗꯣ ꯐꯠꯇꯦ ꯂꯤꯛꯂꯥ ꯍꯣꯏꯒꯤ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ ꯍꯌꯦꯡ ꯃꯈꯩꯗꯤ ꯑꯗꯨꯃꯥꯏꯅ ꯈꯛ ꯇꯧꯒꯅꯨꯀꯣ ꯑꯗꯨꯒꯅꯦ ꯍꯌꯦꯡꯗꯤ ꯏꯆꯦꯒꯤ ꯁꯦꯜ ꯈꯔ ꯐꯪꯒꯗꯕꯁꯨ ꯂꯩ ꯑꯗꯨꯅ ꯏꯆꯦꯒ ꯆꯠꯇꯨꯅ ꯀꯩꯊꯦꯜꯗꯒꯤ ꯂꯪ ꯂꯩꯗꯨꯅ ꯐꯤ ꯁꯥꯕ ꯍꯧꯔꯗꯕꯅꯤꯀꯣ ꯏꯆꯦꯒ ꯑꯁ ꯏꯆꯦ ꯐꯤꯗꯨ ꯁꯥꯒꯦ ꯍꯥꯏꯔꯒ ꯏꯆꯦ ꯑꯗꯨꯝ ꯁꯥꯎ ꯑꯩꯗꯤ ꯐꯤ ꯁꯥꯕꯁꯨ ꯇꯜꯂꯦ ꯑꯗꯨꯒ ꯍꯩꯁꯨ ꯍꯩꯇꯦ ꯏꯃꯥꯅꯁꯨ ꯑꯩ ꯋꯥꯈꯤꯅꯤ ꯁꯥꯒꯅꯨ ꯍꯥꯏꯌꯦ ꯏꯆꯦ ꯑꯗꯨꯅ ꯏꯆꯦ ꯑꯗꯨꯝ ꯁꯥꯖꯔꯣ ꯍꯣꯏ ꯂꯪ ꯂꯩꯕꯗꯨꯕꯨꯗꯤ ꯆꯠꯃꯤꯟꯅꯔꯨꯁꯦꯕ ꯇꯥꯟꯖꯥꯗꯨꯗ ꯃꯦꯝꯆꯥ ꯏꯁꯧ ꯂꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯁꯦꯜꯅꯤꯅ ꯌꯥꯝꯕꯁꯨ ꯅꯠꯇꯕ ꯁꯦꯜ ꯈꯔꯗꯨꯒꯤꯗꯃꯛ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯒꯩ ꯍꯦꯛꯇ ꯊꯧꯔꯛꯇꯅ ꯇꯧꯔꯗꯅ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯥꯒꯨꯝꯕꯅꯁꯨ ꯈꯣꯏꯗꯧꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯠꯂꯦꯗ ꯑꯩꯗꯤ ꯊꯥꯖꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥꯇꯣꯟ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯃꯥꯇꯣꯟꯅ ꯑꯗꯨꯛ ꯁꯥꯎꯔꯒ ꯂꯩꯁꯤꯕꯣ ꯃꯥꯏ ꯃꯦꯝ ꯑꯗꯨꯒꯤ ꯅꯍꯥꯟ ꯁꯦꯜ ꯈꯔ ꯄꯨꯔꯨꯕꯅꯤ ꯑꯗꯨꯒ ꯁꯦꯜꯗꯨꯕꯨ ꯑꯩꯅ ꯏꯆꯦ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝꯗ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩꯗ ꯍꯦꯛꯇ ꯊꯧꯔꯛꯏꯕꯩ ꯋꯥꯅꯤꯁꯦ ꯃꯤ ꯃꯥꯡꯗꯨꯗ ꯀꯌꯥꯗꯤ ꯏꯀꯥꯏꯔꯦ ꯑꯩꯁꯨ ꯏꯀꯥꯏꯃꯟꯗꯅ ꯇꯞ ꯇꯥꯛꯒ ꯌꯦꯛꯈꯠꯅ ꯊꯣꯛꯑꯝꯕꯅꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯥꯅ ꯑꯩꯕꯨ ꯍꯦꯛꯇ ꯌꯣꯟꯕꯒꯤ ꯃꯇꯤꯛꯂꯣ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯁꯦꯜꯗꯨꯅ ꯌꯥꯝꯈꯤꯗꯨꯅ ꯑꯣꯏꯔꯗꯤ ꯐꯩ ꯍꯥꯏꯕ ꯁꯦꯜ ꯈꯔ ꯈꯖꯤꯛꯇꯨꯒꯤ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯕꯅꯤ ꯊꯣꯏꯕꯤꯅ ꯌꯥꯝꯁꯨ ꯌꯥꯝꯗꯕ ꯁꯦꯜ ꯈꯔꯗꯨꯒꯤ ꯏꯃꯥꯗꯤ ꯀꯩꯗꯧꯕꯩ ꯄꯨꯔꯣꯏꯕ ꯃꯤꯉꯣꯟꯗꯗꯤ ꯑꯗꯨꯗꯤ ꯃꯤꯉꯣꯟꯗ ꯀꯩꯗꯧꯕꯩ ꯄꯨꯔꯣꯏꯅꯣꯕ ꯃꯤꯒꯤ ꯁꯦꯜꯗꯣ ꯄꯨꯔꯨꯕꯗꯨꯒꯤ ꯊꯧꯔꯛꯄ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯏꯃꯥꯅ ꯄꯨꯔꯨꯔꯤꯕꯗꯨꯕꯨ ꯁꯦꯜꯗꯣ ꯀꯩꯒꯤ ꯁꯦꯜꯅꯣꯕ ꯀꯩꯗ ꯁꯤꯖꯤꯟꯅꯕꯒꯤ ꯄꯨꯔꯨꯔꯤꯅꯣ ꯑꯌꯥꯝꯕ ꯁꯦꯜ ꯅꯠꯇꯦ ꯅꯍꯥꯟ ꯑꯩꯒꯤ ꯏꯅꯐꯤ ꯑꯝꯇ ꯂꯩꯇ꯭ꯔꯦꯗꯅ ꯏꯅꯐꯤ ꯑꯃ ꯀꯩꯊꯦꯜꯗꯒꯤ ꯅꯍꯥꯟ ꯂꯩꯊꯣꯛꯎꯔꯦ ꯑꯗꯨꯒꯤꯅꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯔꯒ ꯏꯅꯐꯤ ꯂꯩꯔꯒ ꯏꯟꯅꯤꯗꯣꯅ ꯏꯜꯂꯤꯕ ꯏꯃꯥꯒꯤ ꯀꯣꯛꯇꯨꯕꯨ ꯀꯩ ꯀꯣꯛꯅꯣ ꯏꯃꯥꯒꯤ ꯏꯅꯐꯤ ꯑꯝꯇ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯃꯃꯥꯡ ꯊꯥꯗ ꯅꯠꯇ꯭ꯔꯣ ꯏꯆꯦꯅꯤ ꯏꯃꯥꯒꯤ ꯏꯅꯐꯤ ꯑꯃꯁꯨ ꯂꯩꯈꯤꯕꯗꯣ ꯊꯥꯖꯅ ꯏꯃꯥ ꯊꯣꯏꯕꯤ ꯅꯪꯁꯨ ꯌꯥꯔꯦꯁꯤꯇꯣ ꯏꯃꯥꯇꯣꯟ ꯍꯌꯦꯡ ꯏꯅꯦ ꯃꯦꯝꯃꯒꯤ ꯁꯦꯜꯗꯣ ꯈꯔ ꯄꯤꯊꯣꯛꯄꯤꯔꯨꯁꯨ ꯑꯩꯒꯤ ꯁꯦꯜ ꯈꯔ ꯂꯩꯕꯅꯤ ꯑꯗꯨꯅ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯏꯃꯥ ꯃꯤꯅ ꯏꯃꯥꯗ ꯋꯥ ꯉꯥꯡꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯊꯣꯏꯕꯤꯅ ꯄꯤꯔꯨꯅꯨ ꯏꯆꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯍꯦꯟꯗꯤ ꯈꯔ ꯍꯦꯟꯃꯜꯂꯕꯅꯤ ꯁꯦꯜꯗꯤ ꯂꯩꯇꯅ ꯑꯅꯧ ꯑꯅꯧꯕ ꯌꯥꯝ ꯄꯥꯝꯕꯅꯤ ꯃꯦꯝꯆꯥ ꯀꯥꯞꯁꯤꯟꯅꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯣꯏꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯕꯒꯤ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯕ ꯅꯄꯥꯗꯨ ꯂꯩꯖꯔꯝꯃꯗꯤ ꯑꯩꯁꯨ ꯅꯣꯏꯗꯒꯤ ꯂꯧꯔꯣꯏꯌꯦ ꯅꯄꯥꯅꯤꯅ ꯇꯧꯔꯤꯗꯨꯅ ꯈꯔ ꯁꯤꯒꯟꯕ ꯅꯨꯄꯥ ꯑꯣꯏꯗꯅ ꯉꯟꯇꯥꯅ ꯁꯤꯗꯣꯛꯈ꯭ꯔꯦ ꯃꯇꯨꯁꯤ ꯀꯃꯥꯏꯅ ꯂꯩꯍꯧꯔꯤ ꯍꯥꯏꯕꯗꯣ ꯈꯪꯉꯝꯃꯔꯣꯏꯕ ꯃꯥꯗꯤ ꯌꯥꯔꯦ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗ ꯀꯞꯁꯤ ꯂꯥꯎꯁꯟꯅꯔꯛꯀꯅꯨ ꯌꯥꯔꯦ ꯏꯆꯦꯅ ꯄꯤꯒꯦ ꯍꯥꯏꯔꯤꯗꯅ ꯁꯦꯜꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯍꯦ ꯆꯤꯡꯒꯟꯕꯤ ꯆꯤꯟꯊꯤꯕꯤ ꯌꯨꯝ ꯃꯈꯥꯗ ꯂꯩꯅꯤ ꯈꯪꯗꯕꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯆꯤꯡꯊꯛꯇ ꯈꯨꯝꯃꯒ ꯁꯥꯔꯗꯅ ꯇꯥꯖꯅꯤꯡꯗ꯭ꯔꯤꯕꯗꯤ ꯅꯪꯅꯤꯅꯦ ꯅꯪ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕ ꯅꯪ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯂꯩꯔꯨꯒꯦ ꯋꯥꯔꯛꯇꯕꯤ ꯌꯨꯝ ꯍꯟꯖꯅꯤ ꯈꯪꯗꯕꯤ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯣꯝꯕ ꯍꯥꯊꯨ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯁꯤ ꯈꯔ ꯊꯨꯔꯣꯕ ꯏꯃꯥ ꯊꯨꯔꯣ ꯏꯃꯥ ꯇꯥꯏ ꯕꯍꯜꯗꯣ ꯉꯥꯏꯗꯨꯅ ꯌꯧꯔꯕꯅꯤ ꯏꯃꯥꯁꯦ ꯀꯗꯥꯏꯅꯣ ꯁꯦꯜ ꯈꯤꯇ ꯄꯤꯔꯣꯕꯤ ꯍꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯩꯕꯣ ꯑꯩꯅ ꯀꯔꯤ ꯁꯨꯗꯅ ꯀꯔꯤ ꯊꯣꯛꯇꯅ ꯂꯩꯒꯗꯧꯔꯤꯕ ꯁꯦꯜꯅꯣ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯔꯣꯏꯗꯝꯅꯤ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯑꯩꯅ ꯅꯣꯡꯇ ꯂꯩ ꯀꯧꯕꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯕꯅꯦ ꯍꯪꯉꯨ ꯈꯨꯗꯤꯡ ꯂꯩꯇꯦ ꯁꯤꯅꯕꯨ ꯏꯆꯦ ꯅꯪꯉꯣꯟꯗꯩ ꯈꯔ ꯄꯤꯔꯣ ꯑꯩ ꯈꯔ ꯊꯨꯔꯦ ꯇꯧꯕꯅꯤ ꯌꯥꯝ ꯊꯨꯅ ꯁꯤꯡꯕꯤꯅꯤꯗ ꯈꯣꯝꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯗꯨꯕꯣ ꯁꯦꯜꯗꯣ ꯃꯔꯝ ꯆꯥꯅ ꯁꯤꯖꯤꯟꯅꯗꯧꯕ ꯑꯣꯏꯔꯗꯤ ꯏꯆꯦ ꯄꯤꯒꯦ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯣꯏꯁꯤꯟꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯂꯩꯇꯦꯀꯣ ꯅꯍꯥꯟꯗꯣ ꯏꯆꯦ ꯇꯥꯏ ꯕꯍꯜꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯒ ꯁꯤꯖꯤꯟꯅꯔꯨꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯧꯔꯒ ꯍꯧꯖꯤꯛꯐꯥꯎ ꯄꯤꯗꯕꯒꯤ ꯉꯁꯤꯒ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯨꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯇꯥꯏ ꯕꯍꯜꯗꯣ ꯑꯗꯨꯒꯤꯅꯤ ꯏꯆꯦ ꯊꯥꯖ ꯈꯣꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯃꯧꯄꯥꯕꯨ ꯃꯤꯅ ꯐꯨꯕꯤꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯈꯣꯝꯕꯗ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯏꯃꯨꯡꯗꯨꯒꯤ ꯃꯀꯨꯞ ꯃꯇꯥ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯊꯥꯖ ꯃꯊꯟꯇꯅ ꯌꯦꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯕꯛ ꯁꯨꯖ ꯅꯣꯝꯖꯔꯒ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯅꯤ ꯈꯪꯗꯕ ꯃꯈꯩ ꯃꯊꯟꯇ ꯍꯣꯠꯅꯖꯗꯨꯅ ꯊꯥꯖ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯑꯗꯨꯝ ꯂꯦꯝꯖꯔꯝꯃꯤ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯃꯃꯥꯇꯣꯟꯅ ꯊꯥꯖꯕꯨ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯝꯗꯦ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯆꯥ ꯈꯣꯝꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯈꯛꯇ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯗꯤ ꯅꯣꯡꯃꯇ ꯉꯥꯡ ꯁꯛꯄꯁꯨ ꯇꯧꯔꯝꯗꯦ ꯊꯕꯛ ꯑꯃ ꯏꯪꯈꯥꯡ ꯑꯃꯠꯇ ꯇꯧꯁꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯨꯅ ꯂꯩꯖꯕ ꯁꯪꯖꯔꯝꯗꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯏꯃꯨꯡꯗꯨꯒꯤ ꯋꯥꯠꯇꯅꯕ ꯃꯊꯟꯇꯅ ꯇꯧꯖꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯖ ꯇꯨꯔꯦꯜꯗ ꯆꯠꯇꯨꯅ ꯂꯨꯍꯣꯡ ꯈꯣꯜꯂꯗꯨꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯛꯂꯝꯃꯤ ꯉꯥꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯌꯣꯟꯊꯣꯛꯂꯝꯃꯤ
ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯏꯃꯨꯡꯒꯤ ꯆꯦꯡ ꯆꯥꯛ ꯋꯥꯜꯂꯛꯇꯨꯅ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯜꯗ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯈꯣꯝꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯋꯥ ꯑꯃ ꯍꯥꯏꯕꯗ ꯏꯃꯥꯅ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯒꯦ? ꯂꯝ ꯈꯔ ꯌꯣꯟꯊꯣꯛꯀꯦ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯍꯧꯒꯦ ꯍꯥꯏꯕꯁꯤꯗ ꯏꯃꯥꯅ ꯌꯥꯅꯤꯡꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥ? ꯊꯥꯖꯅ, ꯀꯩꯅꯣ ꯈꯣꯝꯕ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯂꯝꯁꯤꯗꯤ ꯅꯪꯅ ꯌꯣꯟꯊꯣꯛꯀꯦ ꯈꯟꯒꯅꯨ ꯈꯣꯝꯕ꯫ ꯏꯃꯥꯇꯣꯟ, ꯑꯩꯈꯣꯏ ꯈꯣꯝꯕꯁꯦ ꯑꯝꯇ ꯍꯥꯏꯌꯣ ꯏꯃꯥꯇꯣꯟꯅ꯫ ꯂꯝ ꯃꯆꯦꯠ ꯑꯃꯈꯛ ꯂꯩꯕꯁꯤꯗꯤ ꯁꯣꯛꯑꯣꯏꯁꯤ ꯏꯃꯥ꯫ ꯑꯁꯤ ꯂꯩꯕꯒꯤ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯐꯥꯎꯕꯗꯤ ꯂꯩꯅꯗꯅ ꯆꯥꯔꯤꯕꯅꯤ꯫ ꯑꯁꯤꯗꯗꯤ ꯌꯣꯜꯍꯟꯅꯤꯡꯗꯦ ꯏꯃꯥꯇꯣꯟ꯫ ꯑꯁ ꯏꯆꯦꯅ ꯀꯩ ꯈꯪꯗꯅ ꯍꯥꯏꯔꯤꯅꯣ? ꯏꯃꯨꯡꯁꯤꯗ ꯅꯨꯄꯥ ꯂꯩꯔꯤꯁꯦ ꯑꯩ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯂꯝꯁꯦ ꯑꯩꯒꯤꯅꯤ ꯏꯆꯦ꯫ ꯃꯁꯤꯗ ꯌꯣꯟꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯏꯆꯦꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯀꯔꯤꯝꯇ ꯃꯊꯧ ꯇꯥꯗꯦ ꯏꯆꯦ꯫ ꯏꯆꯦꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯁꯤꯗ ꯏꯆꯦ ꯌꯥꯎꯕꯤꯔꯛꯀꯅꯨ꯫ ꯃꯦꯝꯆꯥꯅ ꯃꯥꯁꯨ ꯂꯝ ꯃꯇꯦꯛ ꯑꯁꯤ ꯌꯣꯜꯂꯒ ꯊꯕꯛ ꯑꯃ ꯍꯧꯗꯣꯛꯅꯕ ꯍꯥꯏꯖꯔꯤꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯕꯗꯤ ꯊꯕꯛ ꯑꯗꯣ ꯍꯧꯗꯣꯛꯄꯒꯤ ꯑꯗꯨꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯗꯣ ꯀꯅꯥꯅ ꯄꯤꯕꯤꯗꯧꯔꯤꯒꯦ ꯏꯕꯦꯝꯃ? ꯑꯗꯨꯅ ꯌꯣꯟꯊꯣꯛꯂꯁꯅꯨ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅꯗꯤ꯫ ꯂꯝ ꯑꯗꯨꯗꯤ ꯀꯣꯟꯅ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯌꯥꯏ꯫ ꯁꯦꯜꯕꯨ ꯂꯩꯔꯗꯤ ꯁꯤꯗ ꯋꯥ ꯌꯥꯝ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦꯗ꯫ ꯏꯃꯨꯡꯁꯤꯒꯤ ꯆꯥꯎꯈꯠꯅꯅꯕ ꯊꯕꯛ ꯇꯧꯕꯒꯤꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯗꯨꯒ ꯅꯪꯅ ꯂꯝ ꯇꯨꯒꯤ ꯃꯇꯥꯡꯗ ꯊꯤꯡꯕꯒꯤ ꯍꯛꯁꯨ ꯂꯩꯇꯦ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯏꯆꯥ ꯅꯨꯄꯥ ꯃꯊꯟꯇꯅꯤ, ꯄꯨꯝꯅꯃꯛꯁꯦ ꯃꯥꯒꯤ ꯉꯥꯛꯇꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯁꯨ꯫ ꯑꯩꯅ ꯇꯧꯗꯣꯏꯕ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯏꯃꯥ꯫ ꯏꯃꯥꯒ ꯏꯆꯜ ꯊꯣꯏꯕꯤꯒꯁꯦ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯁꯤꯗꯩꯗꯤ꯫ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯊꯥꯖ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯛ ꯂꯩꯖꯔꯝꯃꯤ꯫ ꯏꯃꯨꯡꯗꯨꯗ ꯃꯥꯅ ꯐꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅꯁꯨ ꯁꯨꯖ ꯅꯣꯝꯖ ꯇꯧꯖꯔꯁꯨ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯎꯁꯤꯠꯄꯤꯗꯦ꯫ ꯃꯃꯥꯇꯣꯟ ꯃꯦꯝꯆꯥꯅꯁꯨ ꯃꯥꯕꯨ ꯃꯆꯥꯅꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯃꯥꯏꯅ ꯈꯛ ꯌꯦꯡꯂꯝꯗꯦ꯫ ꯃꯥꯕꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯇꯣꯉꯥꯟꯅ ꯇꯥꯍꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯦꯝꯆꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯍꯥꯀꯟꯗꯗ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯃꯃꯥ ꯃꯦꯝꯆꯥꯅ ꯅꯣꯡꯃꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯊꯥꯖꯕꯨ ꯌꯨꯝꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯊꯝꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕ ꯊꯥꯖꯗꯤ ꯀꯅꯥꯗꯁꯨ ꯀꯔꯤꯝꯇ ꯍꯥꯏꯖꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯖ ꯊꯔꯣꯏ ꯈꯨꯟꯕ ꯍꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯒꯤ ꯃꯇꯥꯏꯗ ꯊꯔꯣꯏꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯆꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗꯅꯤ ꯏꯕꯦꯆꯧꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯉꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯣꯏꯁꯦ ꯈꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅ ꯐꯔꯕꯅꯤ꯫ ꯃꯤ ꯎꯁꯤꯠꯇꯕ꯫ ꯏꯆꯦ ꯃꯦꯝꯆꯥ, ꯏꯆꯦ! ꯑꯣ ꯏꯆꯦ ꯃꯦꯝꯆꯥ! ꯊꯥꯖ ꯎꯕꯨ ꯎꯗꯦ, ꯅꯪꯒꯤꯗ ꯂꯩꯕꯣꯏꯔꯦ? ꯅꯣꯏ ꯏꯃꯥꯗꯤ? ꯅꯣꯏ ꯏꯃꯥꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯑꯣ꯫ ꯃꯤ ꯌꯥꯝ ꯎꯁꯤꯠꯅꯗ꯭ꯔꯦ ꯃꯤꯁꯤꯡꯁꯦ꯫ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯑꯣ ꯏꯕꯦꯝꯃ, ꯑꯩꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯉꯁꯤꯗꯤ꯫ ꯏꯟꯗꯣꯝꯆꯥ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯇꯣꯟꯕꯨꯗꯤ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯏꯟꯗꯣꯝꯆꯥ꯫ ꯃꯦꯝꯆꯥꯁꯨ ꯃꯄꯥꯜꯗ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯆꯦ ꯃꯦꯝꯆꯥ, ꯑꯩꯁꯦ ꯏꯆꯦꯒ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯆꯦ ꯊꯣꯛꯂꯛꯄ ꯌꯥꯝꯅ ꯐꯔꯦ꯫ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯩꯅꯣ ꯏꯕꯦꯆꯧꯕꯤ, ꯍꯦꯛ ꯂꯥꯛꯄꯒ ꯌꯧꯌꯥ ꯅꯠꯇꯦ, ꯇꯞꯅ ꯏꯪꯅ ꯍꯥꯏꯗꯤ ꯋꯥꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯣ ꯇꯞꯅ ꯏꯪꯅ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯅꯠꯇ꯭ꯔꯦ ꯏꯆꯦ, ꯑꯗꯨꯒꯤꯅꯤ꯫ ꯏꯆꯦꯒꯤ ꯅꯆꯥꯅꯨꯄꯥ ꯈꯣꯝꯕꯒ ꯃꯥꯏ ꯑꯋꯥꯡꯂꯣꯝꯒꯤ ꯇꯣꯝꯕꯗꯨꯒꯅ ꯏꯆꯦ, ꯑꯩꯒꯤ ꯃꯔꯨꯝ ꯀꯣꯜꯂꯤꯕ ꯃꯩꯇꯩ ꯉꯥꯅꯨ ꯃꯄꯤ ꯑꯃ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯁꯦ꯫ ꯅꯠꯇꯦ, ꯃꯤꯒꯤ ꯃꯔꯨꯝ ꯀꯣꯜꯂꯤꯕ ꯉꯥꯅꯨꯗꯨꯕꯨ ꯍꯨꯔꯥꯟꯅꯤꯗꯣꯅ ꯍꯨꯔꯥꯜꯂꯤꯕ ꯏꯆꯦꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯒꯤ ꯀꯣꯛꯇꯨꯅꯤ ꯑꯩꯅ ꯌꯥꯝ ꯉꯛꯏꯁꯦ ꯏꯆꯦ꯫ ꯉꯥꯅꯨꯗꯨꯁꯨ ꯃꯆꯥꯒ ꯅꯠꯇꯦ, ꯃꯤ ꯉꯥꯅꯨ ꯃꯄꯤꯅꯦ꯫ ꯀꯌꯥꯇ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ꯫ ꯈꯨꯜꯁꯤꯗ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ꯫ ꯃꯣꯏꯅ ꯇꯧꯕꯗ ꯌꯥꯏ ꯍꯥꯏꯗꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ꯫ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯒꯗꯕꯅꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯣ꯫ ꯌꯥꯝ ꯊꯨꯅꯅꯦ ꯀꯧꯊꯣꯔꯛꯑꯣ ꯅꯆꯥꯅꯨꯄꯥꯗꯨ ꯏꯆꯦ꯫ ꯀꯩꯅꯣꯗꯤ ꯏꯕꯦꯆꯧꯕꯤ, ꯅꯪꯒꯤ ꯉꯥꯅꯨ ꯃꯥꯡꯉꯒ ꯑꯩꯒꯤ ꯏꯆꯥꯗ ꯇꯥꯏꯅꯕꯗꯤ ꯌꯥꯔꯣꯏ꯫ ꯅꯠꯇꯦ, ꯅꯪꯒꯤ ꯉꯥꯅꯨꯗꯣ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯍꯨꯔꯥꯜꯂꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯎꯍꯧꯕ꯭ꯔꯣ? ꯅꯪ ꯎꯍꯧꯕ꯭ꯔꯕ? ꯈꯪꯗꯤ ꯈꯪꯗꯅꯥꯏꯕ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯛꯀꯅꯨ, ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯃꯁꯛ ꯑꯁꯤꯒ꯫ ꯆꯤꯟ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯛꯀꯅꯨ, ꯇꯥꯖꯅꯤꯡꯗ꯭ꯔꯦ, ꯇꯥꯅꯤꯡꯗꯦꯕ꯫ ꯅꯈꯣꯏꯒꯤ ꯅꯌꯨꯝꯗ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯇꯧꯕꯗꯤ ꯌꯥꯔꯣꯏ, ꯈꯪꯉꯤꯗꯅ ꯏꯕꯦꯝꯃ꯫ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯏꯗꯣ? ꯈꯪꯗꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯃꯣꯏꯅ ꯉꯥꯅꯨ ꯄꯨꯔꯒ ꯆꯠꯈꯤꯕꯁꯦ ꯃꯤꯅ ꯎꯍꯧꯕ ꯌꯥꯎꯔꯕꯅꯤ ꯏꯆꯦ ꯃꯦꯝꯆꯥ꯫ ꯏꯆꯦꯒꯤ ꯏꯆꯥꯗꯣ ꯈꯨꯜꯁꯤꯗ ꯀꯔꯤ ꯇꯧꯔꯒ ꯂꯩ ꯍꯥꯏꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯪꯅꯔꯒ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯗꯤ ꯏꯆꯦꯅ ꯅꯆꯥꯗꯨꯕꯨ ꯁꯨꯝ ꯀꯟꯈꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯩ ꯏꯕꯦꯆꯧꯕꯤ, ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯍꯨꯕ ꯑꯣꯏꯔꯝꯃꯣꯏꯌꯦ ꯃꯤ꯫ ꯃꯥꯒꯤ ꯇꯣꯝꯕꯗꯨꯅ ꯍꯨꯕ ꯑꯣꯏꯔꯝꯒꯅꯤꯕ ꯃꯗꯣ꯫ ꯃꯥꯅ ꯍꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯆꯥꯗꯤ ꯀꯩꯁꯨ ꯌꯥꯎꯖꯔꯝꯃꯣꯏ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯃꯣꯏꯅ ꯍꯧꯗꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯩꯒꯤ ꯏꯆꯥꯗꯣ ꯆꯦꯟꯅꯍꯜꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯗꯤꯅꯦ ꯌꯥꯎꯔꯝꯃꯣꯏꯑꯕ꯫ ꯍꯔꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯉꯝꯈ꯭ꯔꯦꯗꯀꯣ꯫ ꯅꯠꯇꯦ, ꯏꯆꯦꯅ ꯅꯆꯥ ꯍꯨꯔꯥꯟꯕꯗꯨꯒꯤ ꯍꯥꯀꯟ ꯑꯗꯨꯛ ꯆꯪꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?
ꯏꯆꯦꯒꯤ ꯏꯆꯥꯗꯨꯒ ꯇꯧꯔꯒ ꯄꯨꯟꯅ ꯉꯥꯅꯨꯗꯣ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯩꯅꯅꯦ ꯌꯨꯝꯗꯒꯤ ꯈꯪꯂꯒ ꯂꯥꯛꯂꯕꯅꯤ ꯏꯆꯦ ꯑꯩꯒꯤ ꯉꯥꯅꯨꯗꯣ ꯃꯗꯨꯒꯤ ꯁꯦꯜ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯁꯨꯛꯍꯜꯂꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯀꯔꯝꯕ ꯃꯃꯥ ꯃꯆꯥꯅꯣ ꯈꯪꯗꯦꯅꯦ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗꯕꯁꯤꯕꯨ ꯃꯆꯥ ꯍꯨꯔꯥꯟꯕꯗꯨꯕꯨ ꯁꯨꯝ ꯀꯟꯈꯠꯇꯅ ꯂꯩ ꯍꯥꯏꯋꯥꯅꯤ ꯉꯝꯈ꯭ꯔꯦꯗꯀꯣ ꯏꯆꯦ ꯍꯣꯏꯅ ꯉꯝꯕꯁꯦ ꯌꯥꯝ ꯉꯝꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯉꯁꯥꯏ ꯃꯈꯩ ꯂꯦꯞꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯥꯖ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯏꯕꯦꯆꯧꯕꯤꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯠꯅꯗꯨꯅ ꯂꯩꯕꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯅꯥꯎꯅꯨꯄꯥ ꯈꯣꯝꯕꯒꯤ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯕ ꯊꯥꯖꯅꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯏꯕꯦꯆꯧꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯗꯣꯝꯆꯥ ꯇꯣꯛꯄꯤꯔꯣ ꯌꯥꯔꯦ ꯑꯩꯈꯣꯏ ꯈꯣꯝꯕꯅ ꯉꯥꯅꯨꯗꯨ ꯄꯨꯈꯤ ꯍꯥꯏꯔꯕꯅꯤꯅ ꯃꯣꯏꯅ ꯁꯣꯏꯗꯅ ꯂꯧꯈꯤꯕ ꯑꯣꯏꯔꯝꯃꯅꯤ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯛꯂ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯈꯣꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯑꯩꯈꯣꯏ ꯋꯥꯔꯛꯆꯔꯒꯦ ꯏꯗꯣꯝꯆꯥ ꯏꯆꯦ ꯉꯥꯅꯨꯒꯤ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯄꯥꯏꯕꯤꯈ꯭ꯔꯣꯁꯦ ꯌꯥꯆꯪꯂꯛꯄꯗ ꯁꯨꯃꯥꯏꯅ ꯉꯥꯡꯅꯗꯨꯅ ꯂꯩꯕꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯏꯃꯥꯇꯣꯟꯁꯨ ꯏꯗꯣꯝꯆꯥꯁꯨ ꯂꯣꯏꯅ ꯇꯣꯛꯄꯤꯔꯣ ꯌꯥꯔꯦ ꯃꯤꯅ ꯇꯥꯔꯒ ꯈꯠꯅꯕ ꯁꯣꯏꯗꯅ ꯃꯥꯜꯂꯅꯤ ꯇꯣꯛꯑꯁꯤ ꯏꯗꯣꯝꯆꯥ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯖꯅ ꯏꯕꯦꯆꯧꯕꯤꯗ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯏꯕꯦꯆꯧꯕꯤꯗꯨ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯏꯕꯦꯆꯧꯕꯤ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯦꯝꯃ ꯊꯥꯖ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯤꯕ ꯁꯨꯃꯥꯏꯅꯅꯦ ꯅꯃꯥꯇꯣꯟꯁꯦ ꯋꯥꯈꯜ ꯇꯥꯗꯦꯅꯦ ꯏꯕꯦꯝꯃ ꯏꯆꯦ ꯃꯦꯝꯆꯥ ꯅꯆꯥꯅꯨꯄꯤꯗꯒꯤ ꯈꯔ ꯇꯝꯃꯨꯅꯦ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕꯒꯤ ꯂꯣꯟꯆꯠ ꯆꯠꯅꯤ ꯈꯪꯗꯦꯅꯤ ꯏꯆꯦꯗꯤ ꯅꯆꯥꯅꯨꯄꯥ ꯍꯨꯔꯥꯟꯕꯗꯨꯕꯨ ꯍꯨꯔꯥꯟꯗꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯀꯟꯈꯠꯇꯅ ꯂꯩꯔꯕꯅꯤ나 ꯃꯇꯨꯡꯗꯁꯨ ꯌꯥꯝ ꯍꯨꯔꯥꯜꯂꯛꯈꯤꯗꯧꯔꯤ ꯀꯟꯈꯠꯄꯤꯅꯕ ꯌꯥꯝ ꯂꯩꯔꯕꯅꯤ나 ꯃꯈꯥ ꯌꯥꯝ ꯇꯥꯔꯛꯈꯤꯗꯣꯔꯤ ꯏꯆꯦꯒꯤ ꯅꯑꯣꯡꯗꯨꯗꯤ ꯑꯇꯣꯝꯕꯤꯅꯕꯨ ꯀꯌꯥꯝ ꯐꯗꯧꯔꯤꯒꯦ ꯃꯃꯥ ꯐꯠꯇ꯭ꯔꯕꯅꯤꯅ ꯃꯆꯥꯗꯨꯁꯨ ꯑꯗꯨꯝ ꯐꯠꯇꯕ ꯇꯥꯕꯅꯤ ꯊꯥꯖ ꯅꯪꯅ ꯃꯤꯔꯣꯜ ꯇꯥꯕ ꯍꯥꯏꯗꯣ ꯍꯦꯛ ꯊꯣꯛꯑꯦ ꯏꯕꯦꯝ ꯍꯣꯔꯦꯟ ꯈꯣꯝꯕꯗꯨ ꯂꯥꯛꯂꯒꯅꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯅꯪꯅ ꯈꯔ ꯍꯥꯏꯌꯨꯀꯣ ꯃꯇꯨꯡꯒ ꯇꯧꯔꯕꯗꯤ ꯃꯥ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯦꯆꯧꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯦꯝꯆꯥꯗꯤ ꯏꯕꯦꯆꯧꯕꯤꯅ ꯃꯍꯥꯛꯄꯨ ꯑꯇꯣꯝꯕꯤ ꯐꯠꯇꯕꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯇꯥꯏꯅꯐꯝ ꯈꯪꯗꯗꯨꯅ ꯑꯁꯥꯎꯕꯁꯤꯡꯗꯨ ꯊꯥꯖꯗ ꯇꯥꯏꯅꯔꯛꯂꯝꯃꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯧꯄꯥꯗꯨꯒꯤ ꯃꯤꯆꯪ ꯆꯪꯒꯦꯗꯤ ꯍꯥꯏꯗꯗꯅ ꯃꯗꯨꯒꯤ ꯇꯧꯉꯝꯕꯤ ꯆꯤꯟꯒꯟꯕꯤ ꯏꯕꯦꯆꯧꯕꯤꯗꯨꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯅꯣꯕ ꯅꯠꯇꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯒꯤ ꯅꯃꯥꯗꯨꯅ ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕ꯭ꯔꯣ ꯅꯪꯕꯣ ꯅꯪ ꯑꯃ ꯌꯨꯝꯁꯤ ꯂꯩꯕꯗꯒꯤ ꯑꯩꯁꯦ ꯃꯤꯌꯥꯝꯅ ꯑꯇꯣꯝꯕꯤ ꯐꯠꯇꯕꯤ ꯍꯥꯏꯗꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯕꯨ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯆꯠꯄꯤꯈ꯭ꯔꯣꯅꯦ ꯅꯪꯅ ꯌꯨꯝꯁꯤꯗꯒꯤ ꯅꯈꯣꯏ ꯅꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄꯤꯈ꯭ꯔꯣ ꯅꯪꯅ ꯆꯠꯄꯤꯈ꯭ꯔో ꯑꯩ ꯏꯪꯅ ꯁꯥꯟꯇꯤꯗ ꯑꯃꯨꯛꯇ ꯂꯩꯖꯍꯧꯒꯦ ꯆꯠꯄꯤꯈ꯭ꯔꯣ ꯌꯦꯡꯅꯤꯡꯗ꯭ꯔꯤꯅꯦ ꯅꯁꯛꯇꯣ ꯆꯠꯈ꯭ꯔꯣ ꯅꯪꯗ ꯃꯦꯝꯆꯥꯅ ꯈꯔꯕꯨ ꯁꯥꯎꯔꯕ ꯏꯆꯧ ꯈꯔꯕꯨ ꯂꯥꯡꯂꯕꯗꯤ ꯊꯥꯖꯗ ꯇꯥꯏꯅꯗꯨꯅ ꯊꯤꯅ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯃꯦꯝꯆꯥꯒꯤ ꯍꯩꯅꯕꯤꯅꯤ ꯑꯁꯨꯝ ꯇꯣꯏꯅ ꯉꯥꯡꯂꯕꯅꯤꯅ ꯊꯥꯖꯁꯨ ꯃꯃꯥꯇꯣꯟꯅ ꯉꯥꯡꯖꯔꯤꯕꯗꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯥꯖꯁꯨ ꯃꯤ ꯀꯧꯕꯅꯤꯅ ꯃꯊꯃꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯃ ꯄꯣꯛꯆꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯖ ꯃꯃꯥꯇꯣꯟꯒꯤ ꯆꯤꯟꯊꯛꯇꯗꯤ ꯅꯣꯡꯃꯇ ꯃꯆꯤꯟ ꯈꯨꯝꯖꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯝꯕꯗꯨ ꯃꯃꯥꯗ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯉꯪꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯃꯥꯡꯗ ꯊꯥꯖ ꯑꯃꯗꯤ ꯊꯣꯏꯕꯤꯁꯨ ꯄꯤꯔꯨꯛꯃꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯦꯝꯆꯥꯅ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯔꯥꯡꯗꯁꯨ ꯁꯦꯜꯈꯔ ꯂꯧꯈꯤꯕꯗꯥꯏꯅꯦ ꯅꯠꯇꯦ ꯀꯔꯤꯗ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜꯅꯣ ꯏꯆꯥꯅ ꯄꯤꯌꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯤ ꯏꯇꯥꯎ ꯇꯣꯝꯕꯒ ꯊꯕꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯗꯣꯏꯅꯦꯕ ꯁꯠ ꯄꯤꯔꯛꯑꯣꯁꯦ ꯑꯩ ꯃꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯦꯕ ꯁꯦ ꯁꯤꯗ ꯂꯩꯔꯦꯁꯦ ꯊꯕꯛꯀꯤꯅꯤꯅ ꯄꯤꯗ ꯌꯥꯔꯤꯕ꯭ꯔꯣ ꯁꯤꯕꯣ ꯏꯆꯥꯁꯤ ꯁꯦ ꯑꯗꯨꯒꯅꯦ ꯏꯃꯥ ꯑꯩ ꯅꯨꯃꯤꯠ 6-4ꯅꯤꯗꯤ ꯌꯨꯝꯗ ꯍꯜꯂꯣꯏꯀꯣ ꯏꯇꯥꯎ ꯍꯣꯏꯒ ꯈꯪꯅꯕ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯕꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯠꯂꯨꯗꯣꯏꯅꯤ ꯑꯗꯨꯒ ꯃꯇꯝ ꯈꯔꯗꯤ ꯃꯐꯝꯗꯨꯗ ꯂꯩꯔꯛꯇꯣꯏꯅꯤ ꯊꯕꯛꯇꯣ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯑꯁꯨꯝꯅ ꯈꯣꯝꯕ ꯃꯃꯥꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯦꯝꯆꯥꯁꯨ ꯃꯆꯥꯅ ꯍꯜꯂꯛꯂꯣꯏ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ ꯃꯔꯝꯗꯤ ꯈꯣꯝꯕ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ ꯑꯗꯨꯅ ꯃꯦꯝꯆꯥꯅꯁꯨ ꯅꯣꯡꯃꯗ ꯊꯧꯁꯥꯔꯝꯗꯦ ꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯃꯦꯝꯆꯥ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯇꯧꯗꯅ ꯂꯣꯏꯅ ꯌꯥꯔꯝꯃꯤ ꯊꯣꯏꯕꯤꯅ ꯃꯥ ꯑꯩꯒꯤꯁꯨ ꯐꯅꯦꯛ ꯑꯃꯇ ꯂꯩꯕꯤꯌꯣ ꯂꯝ ꯌꯣꯟꯕꯒꯤ ꯁꯦꯜꯗꯣ ꯑꯩꯒꯤ ꯈꯔ ꯄꯤꯌꯣ ꯏꯃꯥꯒ ꯇꯥꯆꯧꯒꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯑꯩꯒꯤꯅ ꯀꯔꯤꯁꯨ ꯇꯧꯕꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯏꯃꯥꯏꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯀꯣ ꯑꯩꯒꯤꯁꯨ ꯐꯅꯦꯛ ꯂꯩꯗꯕ ꯌꯥꯔꯣꯏ ꯏꯃꯥ ꯂꯩꯒꯦ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦ ꯋꯥꯅꯤ ꯑꯣꯅꯦ ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯏꯆꯥꯅ ꯑꯄꯥꯝꯕ ꯐꯅꯦꯛꯇꯣ ꯀꯣꯛ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ ꯏꯆꯥꯁꯤꯗꯤ ꯑꯩꯅꯦ ꯑꯁꯤꯗ ꯄꯣꯠꯐꯝꯗ ꯉꯥꯏꯍꯥꯛꯇ ꯊꯣꯛꯎꯈꯤꯒꯦ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣ ꯑꯩ ꯊꯥꯖ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯝꯆꯥ ꯄꯣꯠꯐꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯊꯣꯏꯕꯤꯒꯤ ꯃꯇꯥ ꯂꯤꯛꯂꯥꯒꯤ ꯃꯃꯥꯗꯨ ꯂꯝꯕꯤꯗ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯍꯩꯃꯥ ꯁꯈꯤꯌꯥ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯈꯥꯎꯋꯣ ꯀꯔꯤꯋꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ
Uda kuireda. Nangdi mapanga thokpaga iu udini nangbo. Aise kaithel da satluribani memsa. Aikoi liklagi phi sabagi lang loikre haidana lang khara laururibani. Ngasi nanga thengnabase yam phare. Aise nanga mukta unage haiduna khanduna lairaklibase phanadi kuiraban. Tanja ama isa sadaduna hekta leiba. Lakpase pharak adum taba. Ngasidi matang yam sare nanga thengnabase. Kari matangi nuni sakhi nangna aiga unaningi khalamlibaduba. Nati nangbu silga puge hairibrai mi. Asumna memsado lam yonbagi sil khara paire haiduna mi yamna usitlamde. Nate memsa ekoidi suranomaga sasaba imungni. Noidongna lam khara yolaga yam nungaina putani de hingba imungdo nachade do ekoi. Moi mapana langphaida thabak suraga aiga isa nupiga na hanek phiron khara saduna isana sujanom jaraga chamni hingchaba punsido ekoi. Noigadi yam khenai haijariba. Isa nupina phi saduna leiringai matamda noi thoibina lak isabu singju sa siga adu da sa siga do atu to siga da amok toiba yumsidanya lak tuna tawriba mayam se amok toiba phi safam ga khangdre ni isa do mana toina dum lak tuna haurabani na isa nupi do phi saba sangdre memsa ai na haidi nong phadok su koi gadabani langgadabani adu di nate nangina sa nupi dudi yum makha da ngatna laining dianya ma su lai sabi haibado pharabani Pisa lon sa tawdana yunggi thaba inkhang khara tawhalo memsa hayeng mayum makai palaga mina thina ngangnani ko haujiktagi khara tamhalo isado makut tamaga pizage haidana pisa hanjibani isabu karigi thabak tawhandoribano tawhaloi nuigi nacha nupiduna lau haidana soidana hairamgani ye adunani aigi isaduna chatlibado maduna trabadi aikhoi thoibina satkadaba nate noi liklan hauba ma oiramgani ye Nasadi warake di haidana mingon hekta sairuge ngangluge haidana hekta hairei sibu karigino nati kari kokno haiwani sakhi nangi dubo nati noigi sibu aikoi mungna sial kra paikhalakpasida kalaktana tawiro nangi dubo I lamyon bagi sial kra pairaga nangi wazawa yam ngangi na memsa sial kra duna napunsi supa nungai ni haibadi khangano memsa ngallingaida isa singsina khangdaba haitaba singse aikoi na hainaba singnanaba takpi tambibasi haibani nangi koktudi bema nasa du yamna kankhatlibadubu karigino nangna maduna nongma natraga nongmadi phattaba soidana oirakan ngasidagi noi thoibido aikoi changhalakanu noi na sa nupido aikoi liklaga ne tinahaningdi changhalakanu ko kaya dun yenguni hi noi na sa dusu aikoi changhalakanu ko kaya dun yengoba chatkhreni hi masak asiga lairabi samot nabi hek maladana aikoi na sial khra paikhalakpasida kalaktra tawrini ne se ai nga sai na khanglabani mi singse odok na nusi khijeda mai likla aduna kayam pharadana aina phanyam ni haibani ai isa nupidu asiguma laira sudat naba mayam asiga tinagano haidana yam tinaninge ba ma moiga tina loinaraga khak aphaba oiroi haibase haibirabani aina asumna memsa mina masagi phattaba hairakpa khuding masagi hakan changduna mi khudingi khatnarami Kulatuda mabu masagi hakan changba hemanbagi wa kaya ama haina ngangnarami adubu memsadi makoigi imung kalakpagi ngangnarini haina khalam nongmagi numitni thajadu patagi tharo thambal hektuna karakpa matamda lambida thaubaga thengnarami thauba thangnaba khulgi senjaw yamna paiba lanthum marang kaina leiba imungi mathanda puksaba masani thauba amadi thaja matam kuinadagi nungsinare Taubana thazagi wari pumna makhangi thazagi awam matause yengduna leiba ngamjadabagi taubana thazada kayarak selasi haina su haijaram adubu thazana yamba kauba leite matam wali haiduna ta thauba kadom chalibano sida sumna ira lakani na hana so haide nade kaisaluinu nangbo thabak ama salubodagi sum lambi thoi haidana haijilakpani nangbo patagi tharo thamal the urira nahan su aina noina kangi idai malembida ai lai haidana pau pidi pikibani nang adum thoklaktre phana kuinadi ngairam aido nang thoklakmandabaduda adum halli hoi ta thoba ina malembi na pau budi hairi ta thoba lakpagi anda numitto ima to nai ngonda isau khara tauba adugi ai thoklakpa pharak tabagi thoklaktabani ta thoba nang sauran thaza nang modum na kayam kuini leki hai noi mungduda nang munu sibiba nang yiwa tabiba kana leki nang na tok leiningi du Noi matongi mamu kuphattaduda nangmu kayam kuina khangki gai yumdasu paba khoi ima khoina aibu nupi busilau haina haireba nang hanakti yadaba ka yaroi ko kuireroi dabani sidai
ꯅꯣꯏ ꯌꯨꯝꯗꯨꯗ ꯅꯪꯕꯨ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯦ ꯉꯥꯏꯈꯣ ꯌꯨꯝ ꯍꯥꯏꯔꯒ ꯅꯣꯏ ꯏꯪꯈꯣꯜꯗꯨ ꯌꯣꯜꯂꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯑꯁꯦꯡꯕ꯭ꯔꯕꯗꯨꯕꯨ ꯆꯨꯝꯃꯤ ꯌꯣꯜꯂꯤ ꯑꯩꯈꯣꯏ ꯈꯣꯝꯕꯅ ꯊꯕꯛ ꯑꯃ ꯍꯧꯗꯣꯛꯅꯅꯤ ꯍꯥꯏꯗꯅ ꯏꯃꯥꯇꯣꯟꯒ ꯇꯧꯔꯒ ꯌꯣꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯌꯨꯝꯐꯝ ꯃꯆꯦꯠꯇꯨꯗ ꯉꯥꯏ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯈꯣꯝꯕꯁꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯗꯦ ꯇꯥꯊꯧꯕ ꯑꯗꯨꯒ ꯏꯃꯥꯇꯣꯟꯁꯨ ꯈꯣꯝꯕꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯗꯨꯝ ꯌꯥꯔꯝꯃꯤ ꯌꯥꯔꯤꯁꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯅꯪꯒꯤꯗꯤ ꯂꯩꯔꯤꯁꯤꯗꯤ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯑꯦ ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯤ ꯅꯪꯁꯨ ꯆꯪꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯊꯧꯕꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯖꯁꯨ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯕꯗ ꯃꯦꯝꯆꯥꯗꯣ ꯏꯁꯧ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯝꯃꯕꯨ ꯍꯟꯕꯤꯔꯛꯂꯕꯔꯣ ꯅꯠꯇꯦ ꯄꯥꯠꯇ ꯆꯠꯄꯁꯤꯕꯨ ꯑꯁꯨꯛ ꯀꯨꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯪꯕꯣ ꯌꯨꯝꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯤ ꯅꯪꯕꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨ ꯂꯥꯛꯂꯒ ꯇꯧꯒꯗ꯭ꯔꯣ ꯊꯕꯛ ꯃꯌꯥꯝꯁꯦ ꯌꯨꯝꯒꯤ ꯃꯈꯥꯁꯤꯗ ꯌꯥꯝꯅ ꯂꯩꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯣ ꯅꯪꯕꯣ ꯂꯝꯗ ꯌꯥꯝ ꯂꯩꯅꯤꯡꯉꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯍꯟꯕꯤꯔꯛꯇ꯭ꯔꯕꯗꯤ ꯍꯦꯛ ꯐꯒꯗꯧꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯆꯩꯇꯕ ꯅꯥꯕ ꯈꯥꯔ ꯍꯦꯛ ꯑꯃꯨꯛꯇꯣꯏꯕ ꯆꯥꯅꯤꯡꯗꯕꯅ ꯏꯃꯥꯇꯣꯟ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯇꯧꯖꯔꯒꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯊꯣꯏꯕꯤꯗꯤ ꯀꯗꯥꯏ ꯆꯠꯈꯤ ꯈꯪꯕ꯭ꯔꯥ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯍꯟꯖꯤꯜꯂꯛꯇꯤ ꯏꯆꯥꯗꯣ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯈꯪꯕ꯭ꯔꯣ ꯈꯪꯗꯦ ꯏꯃꯥ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨ ꯊꯣꯏꯕꯤ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯊꯣꯏꯕꯤ ꯆꯦꯟꯕꯒꯤ ꯄꯥꯎ ꯍꯟꯕ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯂꯥꯏꯔꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯔꯝꯃꯤ ꯅꯨꯄꯥꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯁꯨ ꯈꯔ ꯇꯟꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗ ꯃꯦꯝꯆꯥꯅ ꯁꯥꯎꯔꯗꯨꯅ ꯇꯥꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯄꯤꯗꯣ ꯃꯁꯥꯅ ꯌꯥꯅ ꯆꯦꯜꯂꯦ ꯍꯥꯏꯕꯤꯔꯕꯅꯤꯅ ꯅꯣꯏꯅ ꯊꯣꯛꯄ ꯀꯔꯤ ꯇꯧꯔꯒ ꯐꯒꯗꯒꯦꯗꯣ ꯃꯌꯥꯝ ꯈꯟꯅꯔꯒ ꯇꯧꯕꯤꯔꯣ ꯌꯨꯝꯁꯤꯗ ꯊꯤꯟꯕꯤꯔꯛꯑꯅꯨ ꯑꯩꯗꯤ ꯀꯔꯤꯝꯇ ꯌꯥꯎꯕ ꯉꯝꯃꯔꯣꯏ ꯇꯥꯗ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗꯕ ꯏꯆꯥ ꯂꯥꯏꯅ ꯁꯨꯗꯠꯅꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯌꯨꯝ ꯄꯥꯟꯅꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯔꯝꯃꯔꯣꯏꯌꯦꯃ ꯇꯥꯗ ꯍꯣꯏ ꯃꯌꯥꯝꯅ ꯂꯨꯍꯣꯡꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯅꯣꯏꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧꯖꯈ꯭ꯔꯣ ꯑꯁꯨꯝꯅ ꯃꯦꯝꯆꯥ ꯂꯥꯛꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯗ ꯐꯖꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯏꯟꯊꯣꯛꯄꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯥꯖꯁꯨ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯇꯥꯗ ꯈꯣꯏ ꯃꯈꯣꯏ ꯃꯌꯥꯝ ꯆꯥ ꯄꯥꯏꯕꯤꯌꯣ ꯏꯃꯥꯇꯣꯟ ꯍꯧꯖꯤꯛꯇꯤ ꯆꯦꯜꯂꯕꯅꯤꯅ ꯁꯥꯎꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯕꯅ ꯐꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯇꯝꯗꯨꯅ ꯂꯨꯍꯣꯡꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯏꯃꯥꯇꯣꯟ ꯅꯪ ꯀꯔꯤ ꯈꯪꯉꯦ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯍꯥꯏꯔꯤꯕꯅೋ ꯂꯥꯏꯅ ꯁꯨꯗꯠꯅꯕ ꯅꯨꯄꯥꯗꯨꯗ ꯑꯩꯗꯤ ꯀꯔꯤꯒꯤ ꯃꯥ ꯂꯨꯍꯣꯡꯕꯤꯗꯣꯏꯕ ꯍꯣꯡꯒꯦ ꯍꯥꯏꯔꯒꯅ ꯅꯪ ꯍꯣꯡꯕꯤꯔꯣꯅꯤ ꯏꯕꯦꯝꯃ ꯑꯍꯜ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯪꯅ ꯌꯥꯎꯁꯤꯜꯂꯛꯄꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦꯅꯦꯍꯦ ꯅꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯔꯛꯄ꯭ꯔꯣ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯪꯅ ꯑꯁꯨꯛ ꯌꯦꯠꯂꯤꯕꯁꯤ ꯃꯁꯤꯒꯤ ꯃꯔꯝꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦꯍꯦ ꯌꯦꯡꯅꯤꯡꯗꯦꯅꯦ ꯅꯁꯛꯇꯣ ꯆꯠꯄꯤꯈ꯭ꯔꯣ ꯅꯪꯅ ꯆꯠꯄꯤꯈ꯭ꯔꯣ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯃꯃꯥꯇꯣꯟꯅ ꯊꯥꯖꯗ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯖ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯟꯅꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯏꯃꯨꯡꯗ ꯀꯞꯇꯨꯅ ꯆꯦꯟꯁꯤꯟꯈꯤ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯃꯦꯝꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯗꯨꯛ ꯊꯧꯒꯜꯂꯣꯟ ꯈꯪꯗꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯣꯛꯄ ꯍꯣꯡꯈ꯭ꯔꯦ ꯃꯦꯝꯆꯥꯅꯁꯨ ꯊꯣꯏꯕꯤꯕꯨ ꯂꯧꯈꯠꯄꯤꯔꯝꯗꯦ ꯂꯥꯏꯔꯕꯗ ꯃꯌꯨꯝ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯑꯄꯣꯛꯄꯤ ꯃꯆꯥꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯝꯕ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯑꯣ ꯏꯃꯥꯎ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯏꯃꯥ ꯏꯕꯨꯡꯉꯣ ꯀꯩꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯂꯁꯤꯗ ꯅꯪꯕꯣ ꯀꯅꯥꯅꯣ ꯃꯥꯗꯤ ꯅꯠꯇꯦ ꯅꯣꯏꯒꯤꯁꯤꯕꯨ ꯆꯦꯟ ꯆꯣꯡꯕ ꯀꯥꯏꯗꯨꯔꯅꯤ ꯏꯃꯥ ꯏꯕꯨꯡꯉꯣ ꯍꯣꯏ ꯏꯃꯥ ꯃꯥꯁꯤ ꯅꯃꯧ ꯅꯨꯄꯤꯅꯤ ꯏꯃꯥ ꯊꯔꯣ ꯏꯃꯥꯅꯤ ꯏꯃꯥꯗ ꯈꯨꯔꯨꯝ ꯇꯥꯈꯣꯝꯕ ꯑꯩ ꯅꯍꯥꯟꯗꯒꯤ ꯈ꯭ꯋꯥꯡ ꯅꯥꯏ ꯍꯥꯏꯗꯅ ꯇꯥꯈꯣꯝꯕꯗ ꯍꯥꯏꯔꯤꯗꯨꯗꯤ ꯅꯪ ꯀꯥꯎꯔꯕꯣ ꯀꯩꯅꯣ ꯅꯣꯟꯊꯕꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯒꯤꯅꯤ ꯏꯃꯥ ꯌꯥꯔꯦ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ ꯏꯃꯥꯅ ꯌꯥꯔꯒ ꯂꯣꯏꯔꯦ ꯆꯪꯉꯛꯑꯣ ꯑꯁꯨꯝꯅ ꯈꯣꯝꯕ ꯑꯃꯗꯤ ꯊꯔꯣ ꯂꯨꯍꯣꯡꯂꯝꯃꯤ ꯊꯔꯣ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯃꯥꯅ ꯂꯨꯍꯣꯡꯂꯛꯄꯗ ꯑꯋꯣꯡ ꯑꯋꯨꯟ ꯌꯥꯝꯅ ꯄꯨꯔꯛꯂꯝꯃꯤ ꯃꯗꯨꯗ ꯃꯦꯝꯆꯥꯗꯤ ꯍꯔꯥꯎꯔꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯊꯔꯣꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯔꯝꯃꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯊꯥꯖꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯊꯔꯣꯗꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯜꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯖ ꯃꯁꯥ ꯉꯝꯗꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯁꯤꯕꯣ ꯅꯠꯇꯦ ꯑꯁꯨꯛ ꯊꯦꯡꯂꯐꯥꯎ ꯆꯥꯛ ꯊꯣꯡꯅꯤ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯅꯝꯃ ꯑꯩ ꯆꯥꯛ ꯂꯥꯝꯃꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔ ꯅꯪ ꯊꯔꯣ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯅꯪꯅ ꯈꯔ ꯊꯣꯡꯉꯨ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯕ ꯁꯤꯒꯤꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯊꯔꯣ ꯑꯩꯉꯣꯟꯗ ꯆꯥꯛ ꯊꯣꯡ ꯀꯥꯏꯅ ꯍꯥꯏꯗꯅ ꯇꯧꯔꯤꯅꯦꯍꯦ ꯃꯁꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯒꯨꯝꯕꯤꯅ ꯍꯥꯏꯕ ꯌꯥꯅꯤ ꯈꯜꯂꯨꯔꯕꯅꯤꯍꯦ ꯅꯕꯦꯝꯃꯩꯁꯦ ꯅꯪꯒꯨꯝꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯠꯇꯦꯅꯦꯍꯦ ꯑꯩꯗꯤ ꯌꯥꯝ ꯊꯨꯅꯅꯦ ꯆꯥꯛꯁꯤ ꯊꯣꯡꯉꯨ ꯂꯥꯎ ꯌꯥꯝ ꯊꯨꯅ ꯂꯥꯎ ꯅꯁꯥ ꯅꯥꯕꯅꯒ ꯀꯥꯟꯅꯔꯣꯏ ꯅꯥꯁꯟꯅꯕꯒ ꯌꯥꯔꯣꯏ ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤ ꯌꯥꯝ ꯊꯨꯅ ꯊꯣꯡꯉꯨꯁꯨ ꯆꯠꯂꯣ ꯊꯥꯖ ꯊꯔꯣꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯒ ꯊꯔꯣꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯉꯥꯡꯅꯕ ꯇꯟꯗꯨꯅ
ꯃꯁꯥ ꯉꯝꯗ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯅꯕ ꯇꯧꯖꯔꯝꯃꯤ꯫ ꯃꯃꯥꯇꯣꯟꯅꯁꯨ ꯊꯔꯣꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯃꯥꯇꯣꯟꯒ ꯊꯔꯣꯒ ꯃꯈꯣꯏ ꯑꯅꯤꯒꯅ ꯊꯥꯖꯕꯨ ꯃꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖ ꯀꯔꯤꯁꯨ ꯍꯥꯏꯖꯔꯝꯗꯦ, ꯃꯥꯅ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯖꯗꯨ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯐꯤ ꯁꯥꯅꯕꯒꯤ ꯂꯪ ꯂꯧꯔꯝꯃꯤ꯫ ꯀꯩꯊꯦꯜꯗ ꯊꯥꯖ ꯊꯣꯏꯕꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯆꯦ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯊꯣꯏꯕꯤ, ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯏꯆꯦꯗꯤ ꯂꯪ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯝꯕꯅꯤ꯫ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯌꯨꯝꯗꯨꯗ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤ? ꯊꯣꯏꯕꯤꯗꯨ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯤ ꯇꯧꯖꯔꯗꯨꯅ ꯃꯆꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯂꯥꯛꯑꯝꯕꯅꯤ ꯏꯆꯦ, ꯏꯃꯥꯒꯤ ꯋꯥ ꯈꯨꯗꯤꯡ ꯏꯟꯗꯨꯅ ꯂꯥꯛꯄꯒꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯔꯤ ꯏꯆꯦ꯫ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯅ ꯑꯩꯕు ꯊꯕꯛ ꯏꯪꯈꯥꯡ ꯍꯩꯇꯦ, ꯌꯨꯝꯗ ꯏꯟꯊꯣꯛꯄꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯉꯤ ꯏꯆꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯏꯆꯦꯒꯤ ꯋꯥꯗꯣ ꯏꯟꯖꯔꯝꯃꯗꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯋꯥꯔꯝꯃꯣꯏꯀꯣ ꯏꯆꯦ꯫ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯏꯆꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯌꯥꯔꯦꯁꯦ ꯇꯣ ꯊꯣꯏꯕꯤ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ꯫ ꯅꯪꯅꯦꯅ ꯉꯥꯡꯕ ꯁꯛꯄꯗꯣ ꯅꯪ ꯉꯁꯤꯒ ꯈꯨꯝꯒꯅꯨ, ꯏꯃꯨꯡꯗꯨꯒꯤ ꯌꯥꯅꯕ ꯆꯠꯀꯗꯕꯅꯤ ꯅꯪ꯫ ꯑꯩꯁꯨ ꯏꯃꯥꯇꯣꯟꯅ ꯍꯥꯏꯗꯨꯅ ꯅꯪꯕు ꯂꯧꯈꯠꯅꯕ ꯋꯥꯔꯤ ꯁꯣꯏꯗꯅ ꯁꯥꯒꯦ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯅꯥꯎꯁꯤꯗꯤ, ꯅꯪꯁꯨ ꯍꯟꯅꯕ ꯇꯧꯔꯣ, ꯊꯦꯡꯉꯅꯤ, ꯏꯆꯦꯁꯨ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯊꯣꯏꯕꯤꯗ ꯁꯦꯜ ꯈꯔ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯗꯧꯔ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯊꯔꯣꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯍꯜꯂꯛꯄ ꯎꯕꯗ, ꯑꯣ, ꯍꯟꯕꯤꯔꯕꯣꯏꯔꯦ ꯏꯕꯦꯝꯃꯕꯣ? ꯉꯁꯥꯏꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯁꯤꯕꯨ ꯀꯩꯊꯦꯜꯗ ꯀꯩꯗꯧꯔꯒ ꯂꯩꯔꯤꯒꯦ ꯁꯣꯝꯕꯣ? ꯊꯔꯣ, ꯑꯩ ꯂꯪ ꯃꯆꯨ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯨꯃꯥꯡꯗ ꯊꯔꯣ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕꯗꯨ ꯃꯦꯝꯆꯥꯁꯨ ꯇꯥꯗꯕ ꯅꯠꯇꯦ꯫ ꯏꯃꯨꯡꯗ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯦꯝꯆꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯦ꯫ ꯌꯨꯝꯁꯤꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯀꯅꯤ ꯈꯪꯗ꯭ꯔꯤꯗꯨꯕꯨ ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯅꯣꯏ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯂꯥꯛꯑꯒ ꯇꯧꯒꯗ꯭ꯔꯕ ꯍꯥ? ꯀꯩꯅꯣ ꯊꯔꯣ ꯅꯪꯅ ꯉꯥꯡꯂꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ? ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯄꯟꯕꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯊꯔꯣꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯑꯌꯣ ꯏꯃꯥ! ꯑꯣ ꯏꯃꯥ! ꯑꯩꯕꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯤ ꯏꯃꯥ! ꯑꯣ ꯏꯃꯥ! ꯑꯩ ꯁꯤꯔꯦ! ꯏꯃꯥ! ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯅ ꯐꯨꯕꯗ ꯑꯩ ꯁꯤꯗꯧꯔꯦ ꯏꯃꯥ! ꯉꯁꯥꯏ ꯃꯈꯩ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯦꯝꯆꯥ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯊꯔꯣ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯖꯕꯨ ꯃꯁꯝ ꯐꯣꯏꯗꯠꯂꯝꯃꯤ꯫ ꯃꯦꯝꯆꯥꯅ, ꯈꯪꯕ꯭ꯔꯗꯣ ꯅꯪ? ꯈꯪꯕ꯭ꯔꯥ ꯍꯥ? ꯅꯪꯅ ꯁꯤꯔꯣ, ꯅꯪꯅ ꯁꯤꯖꯈ꯭ꯔꯣ, ꯆꯠꯂꯣ, ꯅꯪꯅ ꯁꯤꯈ꯭ꯔോ, ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ, ꯈꯪꯕ꯭ꯔꯥ ꯅꯪ? ꯉꯁꯤꯗꯤ ꯅꯪ ꯃꯤꯅꯥꯏ ꯅꯪꯅ ꯏꯃꯧ ꯁꯅꯥꯁꯤꯗ ꯈꯨꯠꯀ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯍꯥ? ꯊꯔꯣꯅ, ꯏꯃꯥ, ꯃꯁꯤ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯏꯃꯥ, ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯪ ꯉꯁꯤ ꯌꯨꯝꯁꯤꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ, ꯁꯨꯛꯌꯥ ꯌꯥꯔꯣꯏ, ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ? ꯆꯠꯂꯣ, ꯅꯪ ꯆꯪꯉꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯉꯁꯤ, ꯅꯪ ꯉꯁꯤꯗꯒꯤ ꯅꯪ ꯁꯤꯈ꯭ꯔꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯅꯪ ꯁꯤꯈ꯭ꯔꯕꯅꯤ꯫ ꯏꯃꯥꯇꯣꯟ, ꯑꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯏꯃꯥꯇꯣꯟ, ꯑꯩ ꯂꯥꯟꯈ꯭ꯔꯦ ꯊꯔꯣ, ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯀꯟꯅ ꯇꯧꯔꯔꯣꯏ ꯊꯔꯣ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯃꯥꯇꯣꯟ꯫ ꯊꯥꯖꯅ ꯐꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯕꯁꯨ ꯊꯔꯣ ꯑꯃꯗꯤ ꯃꯦꯝꯆꯥꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯝꯗꯅ ꯊꯥꯖꯕꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯊꯥꯖ ꯀꯞꯇꯨꯅ ꯃꯈꯣꯏ ꯃꯅꯥꯛꯀꯤ ꯃꯅꯝꯃꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯊꯥꯖꯅ ꯆꯤꯊꯗꯨꯅ ꯂꯤꯔꯝꯃꯤ, ꯑꯗꯨꯒ ꯊꯧꯕꯕꯨ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯊꯥꯖꯒꯤ ꯋꯥꯔꯤ ꯈꯪꯗꯕ ꯅꯠꯇꯦ꯫ ꯂꯦꯝꯕꯤꯗ ꯅꯠꯇꯦ, ꯈꯨꯜ ꯑꯗꯨꯗ ꯊꯥꯖꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯥꯅ ꯋꯥꯅ ꯁꯨꯖ ꯅꯣꯝꯖꯕ, ꯃꯃꯥꯇꯣꯟꯅ ꯀꯌꯥꯗ ꯑꯣꯠꯄꯤꯕ ꯄꯨꯝꯅꯃꯛꯅ ꯈꯪꯏ꯫ ꯂꯦꯝꯕꯤꯅ ꯁꯤꯜ ಲಾಂದುನ ನುಮಿದಾಂ ಅದುದ ಥೌಬ ಕೌರಗ ಥಾಜಬು ಥೌಬದ ಸಿನ್ನರಮಿ ನುಮಿತ್ತುದಗಿ ಥಾಜಸು ಥೌಬಗಿ ಮತುಂಗ್ ಇನದುನ ಸತ್ಖಿ ಥೌಬಗಿ ಇಮುಂಗ್ನಸು ಥಾಜಬು ಯಾಮ್ನ ಪಾಮ್ಜರಮಿ ಮಖೋಯ್ ಅನಿಬು ಚಾವ್ನ ಲುಹೋಂಗ್ಬಿದುನ ಯುಮ್ದುದ ಥಾಜಬು ಮನೆ ಮಕೂನ ಯಾಮ್ನ ಲೂನ ಸಾನ ತೌಬಿದುನ ಮಸಾನಿ ngurgumna thamlammi ibetombi makhuta torobot asauba mapaiduna thongalomdagi sanglaktuna mamau nupi thajabu kaurammi bema thaja mai bemau kadumda leige nangbo ima ai maningda ingkholdomda leirubani kai haige ima hai ingkholda kaidori bai sadia isani ingkholda sangduna thabak tawre kaina taradinya hai nui basi na ibunya hatana loirani isa wahan ba yaba natti ai khoi mayam kalli ingkholgi thabak to nui bazi hoi ima khoina tawraga loire isa na karigi tawdoino isa di mungsigi sana ne sana isa wahan maga yaponte ko sese torobot se uti thongna ba haidana imana potphamdagi lairakliban sese hauna thongo isa sidi noi bazi su torobot uti yam pamjabani sese pusilu pusil hoima
ꯊꯥꯖ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯃꯥꯇꯣꯟꯅ ꯑꯣꯠꯇꯨꯅ ꯂꯥꯛꯄꯗꯣ ꯉꯁꯤ ꯃꯅꯦꯝ ꯏꯕꯦꯇꯣꯝꯕꯤꯅ ꯃꯥꯕꯨ ꯃꯆꯥꯗꯧꯅ ꯅꯨꯡꯁꯤꯕꯤꯕꯁꯤ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯥꯖ ꯃꯀꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯖꯗꯨꯅ ꯌꯨꯝꯗꯨꯗ ꯊꯥꯖ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯌꯨꯝ ꯑꯗꯨꯗ ꯄꯥꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯔꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯤꯡꯗꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯈꯣꯝꯕꯕꯨ ꯃꯄꯥꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯃꯊꯟꯇ ꯌꯨꯝꯗꯨꯗ ꯃꯁꯥꯅ ꯇꯧꯖꯈꯤꯕ ꯃꯔꯥꯜ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯗꯨꯅ ꯌꯨꯝꯗꯨꯗ ꯃꯊꯟꯇ ꯂꯩꯖꯔꯝꯃꯤ꯫ ꯉꯁꯤ ꯑꯩꯅ ꯋꯥꯅ ꯂꯦꯜꯂꯤꯕꯁꯤ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯏꯆꯥ ꯏꯃꯧꯁꯤꯡꯗꯨꯒꯤ ꯍꯥꯀꯟ ꯆꯪꯗꯨꯅ ꯃꯣꯏꯅ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡꯗ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯅ ꯏꯟꯗꯨꯅ ꯂꯥꯛꯄꯒꯤꯅꯤꯀꯣ꯫ ꯀꯩꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯏꯆꯥ ꯊꯥꯖꯗꯣ ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯗ ꯋꯥꯔꯧꯔꯝꯒꯗꯕ꯫ ꯅꯣꯡꯃꯇ ꯏꯆꯥꯗꯣ ꯃꯃꯥꯇꯣꯟ ꯑꯩꯉꯣꯟꯗ ꯁꯥꯎꯈꯤꯗꯕꯅꯤꯀꯣ ꯏꯆꯥꯗꯣ꯫ ꯑꯁꯨꯝꯅ ꯃꯦꯝꯆꯥ ꯃꯊꯟꯇ ꯌꯥꯝꯅ ꯋꯥꯅ ꯌꯨꯝꯗꯨꯗ ꯃꯇꯣꯝꯇ ꯂꯩꯈꯤꯔꯝꯃꯤ꯫